ꯀꯩꯁꯨꯝ ꯇꯧꯔꯣꯏꯁꯦ ꯄꯥꯈꯠꯀꯅꯨ ꯗꯗꯥ ꯂꯩꯔꯤꯁꯤꯗꯤ ꯆꯤꯡꯈꯩ ꯃꯈꯨꯠꯇꯨꯅ ꯍꯥꯏꯐꯦꯠ ꯂꯥꯡꯂꯦꯟꯕꯨ ꯀꯣꯟꯕꯤꯔꯒ ꯑꯁꯨꯝ ꯂꯥꯛꯏ ꯅꯤꯁꯤꯁꯨ ꯊꯦꯡꯅꯔꯦ ꯆꯤꯡꯈꯩ ꯂꯥꯡꯂꯦꯟ ꯂꯦꯞꯍꯜꯂꯒ ꯅꯤꯁꯤꯒ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯏ ꯅꯤꯁꯤꯅ ꯃꯇꯥꯎ ꯉꯁꯥꯏꯅ ꯆꯪꯂꯛꯀꯦꯗꯤ ꯂꯩꯇꯦ ꯌꯨꯝꯁꯨ ꯀꯅꯥꯝ ꯂꯩꯇꯦ ꯊꯕꯛ ꯆꯠꯊꯣꯛꯅꯕꯗ ꯏꯇꯣꯝꯇꯅꯤ ꯂꯩꯍꯧꯔꯤꯕ ꯑꯝꯇ ꯉꯥꯏꯈꯣ ꯃꯇꯥꯎ ꯅꯣꯏ ꯒꯥꯔꯤ ꯂꯩꯍꯧꯕ ꯅꯠꯇ꯭ꯔꯣ ꯂꯩꯍꯧꯋꯦ ꯂꯥꯛꯑꯣ ꯌꯨꯝꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯈꯟꯅꯔꯨꯔꯁꯦ ꯑꯍꯣꯏ ꯃꯇꯥꯎ ꯆꯠꯂꯁꯦ ꯂꯥꯡꯂꯦꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯧꯏ ꯇꯥꯕ꯭ꯔꯥ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯄꯥꯈꯠꯂꯨꯔꯅꯨ ꯀꯩꯁꯨ ꯇꯧꯔꯔꯣꯏꯁꯦ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟꯒꯤ ꯄꯥꯏꯈꯠꯂꯤꯕ ꯊꯃꯣꯏꯕꯨ ꯐꯥꯊꯕꯤ ꯅꯤꯁꯤꯒꯤ ꯌꯨꯝ ꯌꯧꯔꯦ ꯃꯈꯣꯏ ꯑꯅꯤ ꯀꯥꯗ ꯉꯥꯏꯍꯥꯛ ꯐꯝꯍꯜꯂꯤ ꯑꯩꯈꯣꯏ ꯅꯥꯎꯒꯤ ꯀꯥꯅꯤ ꯇꯦꯟ ꯊꯥꯕꯒꯤ ꯕꯣꯔꯗꯤꯡ ꯆꯪꯈ꯭ꯔꯦ ꯏꯆꯤꯛ ꯆꯤꯛ ꯍꯧꯔꯦ ꯉꯥꯏꯍꯥꯛ ꯐꯝꯂꯝꯃꯣ ꯑꯩꯈꯣꯏ ꯃꯥꯍꯣꯏꯗ ꯄꯥꯎ ꯑꯝꯇ ꯍꯥꯏꯈꯤꯒꯦ ꯅꯤꯁꯤ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯗ ꯐꯣꯟ ꯇꯧꯏ ꯍꯜꯂꯣ ꯃꯥ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯍꯜꯂꯛꯑꯦ ꯀꯩꯗꯧꯔꯒꯦ ꯅꯦꯠꯋꯥꯛꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕ ꯑꯝꯇ ꯂꯩꯔꯛꯑꯣ ꯁꯦꯡꯅ ꯇꯥꯗ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ ꯆꯧꯕ ꯅꯤꯁꯤ ꯀꯟꯅ ꯍꯦꯛ ꯂꯥꯎꯈꯠꯂꯤ ꯑꯍꯣ ꯏꯇꯥꯎ ꯆꯤꯡꯈꯩꯗꯣ ꯅꯨꯄꯤ ꯆꯦꯜꯂꯛꯑꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯔꯦ ꯅꯤꯁꯤ ꯃꯤ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯊꯥꯕꯜꯂꯩ ꯇꯤꯡ ꯂꯥꯎꯈ꯭ꯔꯦ ꯅꯦꯠꯋꯥꯛ ꯅꯨꯡꯉꯥꯏꯇꯕꯗꯨꯗ ꯃꯆꯥꯅꯨꯄꯥ ꯅꯨꯄꯤ ꯆꯦꯜꯂꯦ ꯈꯜꯂꯨꯕꯗ ꯂꯋꯥꯏꯗ ꯂꯥꯛꯂꯛꯏ ꯑꯍꯥ ꯀꯔꯤ ꯅꯨꯄꯤ ꯆꯦꯜꯂꯦꯕ ꯂꯩꯔꯝꯃꯨ ꯅꯪꯅꯦ ꯅꯁꯥꯒ ꯆꯥꯟꯅꯕ ꯆꯩ ꯑꯃ ꯊꯅꯝꯃꯨꯀꯣ ꯅꯣꯏꯅꯤ ꯄꯨꯜꯂꯒ ꯐꯨꯒꯦ ꯐꯣꯟꯗ ꯁꯥꯎꯅ ꯐꯠ ꯀꯛꯊꯠꯂꯤ ꯃꯄꯨꯔꯣꯏꯕ ꯒꯣꯄꯥꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯣꯏ ꯕꯥꯕꯨ ꯒꯥꯔꯤꯁꯦ ꯌꯥꯡꯅ ꯑꯝꯇ ꯊꯧꯕꯤꯌꯨ ꯑꯩ ꯏ ꯌꯥꯝ ꯀꯥꯏꯗ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗꯀꯣ ꯃꯆꯦꯗꯨꯁꯨ ꯂꯨꯍꯣꯡꯈꯤꯕ ꯆꯍꯤ ꯐꯥꯗ꯭ꯔꯤ ꯑꯩꯗꯅꯦ ꯁꯦꯟꯅꯤꯡꯉꯦꯗꯀꯣ ꯏꯕꯨꯡꯉꯣ ꯆꯧꯕ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯔꯤꯔꯣ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯏꯃꯧ ꯃꯁꯛ ꯎꯗꯧꯔꯕ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯑꯗꯨꯝ ꯂꯩꯈꯤꯁꯤꯁꯦ ꯎꯅꯤꯡꯂꯛꯈꯤꯅꯤ ꯅꯃꯧꯗꯣ ꯏ ꯌꯥꯝ ꯀꯥꯏꯗ ꯑꯩꯀꯣ ꯑꯍꯣ ꯏ ꯀꯥꯔꯁꯨ ꯀꯥꯟꯅꯔꯔꯣꯏꯌꯦ ꯁꯦ ꯆꯤꯀꯟ ꯁꯦꯟꯇꯔ ꯑꯃ ꯂꯩꯔꯦ ꯁꯤꯗ ꯀꯣꯛꯇꯥꯡꯕ ꯂꯩꯕꯤꯔꯣ ꯆꯣ ꯒꯣꯄꯥꯜ ꯊꯥꯕꯜꯂꯩꯅ ꯀꯣꯛꯇꯥꯡꯕ ꯍꯥꯏꯕꯗꯨꯗ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ ꯃꯃꯥ ꯅꯪ ꯍꯧꯅꯨꯍꯦ ꯍꯅꯨꯊꯪꯗ ꯑꯣꯏꯅꯕꯤꯒ ꯇꯧꯔꯅꯨ ꯃꯇꯥꯡ ꯌꯥꯝ ꯆꯥꯗ꯭ꯔꯦ ꯏꯃꯧ ꯐꯪꯂꯀꯥꯟꯁꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯟ ꯑꯁꯦꯝꯕ KG 2 ꯂꯩꯔꯒ ꯍꯜꯂꯛꯂꯤ ꯁꯣꯝꯗꯅ ꯂꯥꯡꯂꯦꯟ ꯀꯞꯇꯨꯅ ꯗꯥ ꯆꯤꯡꯈꯩ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩ ꯌꯨꯝꯗ ꯐꯨꯔꯅꯤꯌꯦ ꯗꯗꯥꯒꯤ ꯅꯨꯡꯁꯤꯕꯤ ꯀꯩꯝ ꯇꯧꯔꯣꯏꯁꯦ ꯗꯗꯥ ꯂꯩꯔꯤꯁꯤꯗꯤ ꯀꯩꯁꯨ ꯐꯨꯔꯣꯏ ꯑꯩ ꯀꯤꯖꯩ ꯄꯥꯕꯨꯡꯗꯣ ꯁꯥꯎꯈ꯭ꯔꯗꯤ ꯃꯑꯣꯡ ꯑꯃ ꯇꯧꯕꯅꯦꯕ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯁꯥꯎꯗꯅꯕꯅꯦ ꯑꯍꯜꯁꯤꯡ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯣꯏꯔꯦ ꯀꯛꯀꯅꯨꯁꯦ ꯗꯗꯥ ꯅꯨꯡꯉꯥꯏꯇꯦꯕ ꯍꯣꯏ ꯑꯗꯣ ꯍꯥꯏꯌꯣ ꯀꯩ ꯍꯥꯏꯅꯤꯡꯉꯤꯅꯣ ꯅꯣꯏ ꯅꯃꯥꯟꯅꯕꯁꯤꯗ ꯑꯩ ꯀꯩ ꯀꯧꯗꯣꯏꯅꯣ ꯆꯤꯡꯈꯩ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯣꯏꯗꯤ RKꯅꯤ ꯌꯥꯝꯕꯨꯡ ꯑꯗꯨꯝ ꯀꯧ ꯑꯗꯣ ꯌꯥꯝꯕꯨꯡꯁꯦ ꯐꯣꯟꯗ ꯀꯟꯅ ꯂꯥꯎꯔꯒ ꯌꯥꯝꯁꯨ ꯅꯣꯛꯈꯤꯌꯦ ꯀꯩꯒꯤ ꯑꯣꯏꯔꯖꯥꯠꯅꯣ ꯑꯗꯨꯅ ꯀꯔꯝ ꯀꯥꯟꯗ ꯇꯥꯍꯧꯔꯤꯕ ꯉꯁꯥꯏ ꯗꯗꯥꯅ ꯋꯥꯁꯔꯨꯝ ꯆꯪꯈ꯭ꯔꯤꯉꯩꯗ ꯆꯤꯡꯈꯩ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯉꯥꯏꯈꯣ ꯀꯩꯌꯦꯕ ꯍꯧꯖꯤꯛꯀꯤꯗꯣ ꯉꯁꯥꯏꯅꯦ ꯆꯤꯡꯈꯩ ꯃꯔꯛ ꯊꯠꯂꯛꯏ ꯑꯗꯨꯅꯗꯤ ꯍꯧꯖꯤꯛ ꯀꯧꯕꯗꯣ ꯗꯗꯥ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯗꯥ ꯆꯤꯡꯈꯩꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯂꯥꯡꯂꯦꯟ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯏ ꯅꯨꯡꯁꯤꯕꯤ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯆꯥ ꯏꯀꯥꯏꯖꯗ꯭ꯔꯥ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯏꯀꯥꯏꯈꯤꯗ꯭ꯔꯥ ꯍꯥꯏꯁꯦ ꯏꯀꯥꯏꯕꯤꯗꯦ ꯑꯩꯗꯤ ꯇꯥꯟꯖꯥꯗꯨꯗ ꯊꯣꯡꯗꯨ ꯊꯤꯜꯂꯛꯏ ꯃꯇꯥꯎ ꯊꯣꯡ ꯂꯣꯟꯗꯕꯅꯦ ꯑꯗꯨꯝ ꯆꯪꯂꯛꯑꯣ ꯅꯤꯁꯤ ꯆꯪꯂꯛꯇꯨꯅ ꯇꯨꯜ ꯑꯃꯗ ꯐꯝꯃꯤ ꯏꯃꯥ ꯍꯣꯏꯁꯨ ꯍꯜꯂꯛꯑꯅꯤ ꯏꯇꯥꯎ ꯌꯨꯝꯗ ꯄꯥꯎ ꯍꯥꯏꯈ꯭ꯔꯕꯣ ꯍꯥꯏꯗ꯭ꯔꯤꯌꯦ ꯏꯇꯥꯎ ꯈꯔ ꯍꯥꯏꯕꯤꯔꯣ ꯑꯗꯨꯅ ꯑꯁ ꯌꯥꯝ ꯄꯛꯇ꯭ꯔꯦꯀꯣ ꯏꯀꯥꯏꯗꯅꯁꯨ ꯇꯧꯔꯤꯌꯦ ꯂꯥꯡꯂꯦꯟ ꯋꯥꯗꯨ ꯍꯥꯏꯐꯦꯠ ꯃꯔꯛ ꯊꯠꯄꯒꯨꯝ ꯌꯥꯝꯕꯣ ꯉꯁꯥꯏ ꯂꯥꯎꯅꯔꯤꯗꯨꯕꯨ ꯀꯅꯥꯅꯣ ꯋꯥꯍꯪꯗꯨ ꯃꯔꯤ ꯏꯔꯩ ꯂꯩꯅꯗ꯭ꯔꯤ ꯂꯥꯡꯂꯦꯟꯁꯨ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯍꯦꯛ ꯍꯪꯗꯣꯛꯈꯤ ꯅꯤꯁꯤ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ ꯑꯗꯨꯒ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏ ꯃꯥꯅꯤꯗ ꯑꯩꯅ ꯏꯇꯥꯎ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯕꯗ ꯅꯦꯠꯋꯥꯛ ꯅꯨꯡꯉꯥꯏꯇꯕꯩ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯥꯈꯤꯗꯅ ꯑꯩ ꯅꯨꯄꯤ ꯆꯦꯜꯂꯦꯅ ꯈꯟꯈꯤꯗꯅ ꯏꯁꯧ ꯂꯥꯡꯂꯛꯏꯕ ꯂꯥꯡꯂꯦꯟ ꯋꯥꯗꯨ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗ꯭ꯔꯦ ꯍꯥꯏꯐꯦꯠ ꯃꯃꯣꯟ ꯅꯣꯛꯂꯒ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯃꯃꯥꯏꯗꯨ ꯂꯨꯞꯊꯗꯨꯅ ꯂꯩꯈ꯭ꯔꯤ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯅꯦꯠꯋꯥꯛ ꯐꯪꯕ ꯈꯔ ꯋꯥꯕꯅꯤ ꯁꯤꯒꯤ ꯀꯥꯁꯤꯅꯁꯨ ꯍꯦꯟꯕꯅꯤ ꯆꯤꯡꯈꯩꯅ ꯑꯗꯨꯅꯦ ꯑꯩꯁꯨ ꯈꯜꯂꯤꯅꯤ ꯉꯁꯥꯏꯗꯩ ꯀꯣꯜ ꯇꯧꯕ ꯑꯝꯇ ꯆꯠꯇꯦꯕ ꯑꯍꯣꯏꯁꯦ ꯑꯗꯣ ꯏꯃꯥ ꯍꯣꯏꯁꯨ ꯄꯥꯈꯠꯂꯝꯃꯅꯤ ꯑꯩ ꯄꯥꯎ ꯑꯝꯇ ꯍꯥꯏꯕꯤꯔꯨꯈꯤꯒꯦ ꯑꯩꯈꯣꯏ ꯃꯥ ꯂꯥꯛꯂꯅꯤ ꯏꯆꯥ ꯏꯃꯥꯗꯣ ꯃꯣꯔꯣꯛ ꯆꯥꯈꯤꯕꯒꯤ ꯃꯩ ꯍꯧꯔꯒ ꯂꯥꯛꯇꯣꯏꯅꯦ ꯅꯪ ꯀꯩꯝꯇ ꯈꯟꯒꯅꯨ ꯑꯩ ꯅꯨꯄꯤ ꯆꯦꯜꯂ ꯈꯟꯕꯒꯤ ꯄꯉꯥꯡ ꯉꯥꯡꯀꯅꯤ ꯅꯤꯁꯤꯁꯨ ꯊꯣꯛꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯤ ꯆꯤꯡꯈꯩꯒꯤ ꯌꯨꯝꯗꯁꯨ ꯄꯥꯎ ꯍꯥꯏꯈ꯭ꯔꯦ ꯅꯤꯁꯤꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯍꯜꯂꯛꯂꯤ ꯊꯥꯕꯜꯂꯩ ꯃꯆꯥꯒꯤ ꯂꯩꯔꯤꯕ ꯀꯥꯗ ꯒ꯭ꯔꯣꯡ ꯍꯩꯗ ꯆꯪꯂꯛꯏ ꯑꯗꯨꯕꯨ ꯀꯥꯗꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ
ꯀꯧꯗꯨꯅ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯈꯠꯂꯛꯏ ꯀꯤꯆꯟ ꯇꯝꯅ ꯏꯕꯨꯡꯉꯣ ꯆꯧꯕ ꯅꯦꯁꯤ ꯋꯥꯁꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯥ ꯀꯩꯗꯧꯔꯒꯦ ꯀꯣꯏꯔꯥꯎ ꯂꯥꯎꯔꯤꯗꯨꯕꯣ ꯅꯪ ꯁꯤꯗ ꯂꯥꯎ ꯅꯪ ꯑꯝꯇ ꯉꯥꯏꯈꯣꯕ ꯃꯥ ꯀꯔꯤ ꯉꯥꯏꯕ ꯍꯥ ꯅꯦꯁꯤꯒꯤ ꯃꯅꯥꯗꯨ ꯇꯥꯞ ꯍꯦꯛꯇ ꯂꯥꯝꯃꯒ ꯆꯤꯡꯈꯠꯂꯤ ꯀꯩꯅꯣ ꯃꯥ ꯇꯧꯔꯤꯗꯨꯕꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯝꯇ ꯇꯥꯈꯣꯕ ꯀꯔꯤ ꯇꯥꯕ ꯅꯨꯄꯤꯗꯨ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯀꯥꯏꯗ ꯂꯣꯠꯁꯤꯟꯈ꯭ꯔꯒꯦꯕ ꯃꯥ ꯑꯩ ꯅꯠꯇꯦ ꯍꯥꯏꯕꯅꯦ ꯅꯨꯄꯤ ꯆꯦꯜꯂꯤꯁꯦ ꯊꯥꯕꯂꯩ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯀꯔꯤꯕ ꯑꯗꯨꯗꯤ ꯅꯨꯄꯤ ꯆꯦꯜꯂꯤ ꯍꯥꯏꯔꯤꯗꯨꯅ ꯀꯅꯥ ꯏꯇꯥꯎ ꯆꯤꯡꯈꯩꯅꯦ ꯑꯩꯈꯣꯏ ꯅꯥꯎꯒꯤ ꯀꯥꯗ ꯂꯩꯍꯧꯕꯅꯦ ꯊꯥꯖꯗ꯭ꯔꯒ ꯌꯦꯡꯉꯨꯆꯣ ꯑꯗꯨꯒ ꯀꯩꯒꯤ ꯑꯩꯉꯣꯟꯗ ꯅꯆꯤꯟ ꯊꯤꯔꯤꯕ ꯑꯩꯗꯤ ꯏ ꯀꯥꯈꯤꯗꯅ ꯅꯄꯥꯒ ꯈꯠꯅꯔꯒꯅꯤ ꯂꯥꯛꯏꯁꯦ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯔꯤꯗꯀꯣ ꯑꯩꯕꯣ ꯅꯤꯁꯤ ꯅꯣꯛꯂꯒ ꯍꯅꯨꯊꯪꯗ ꯌꯥꯝ ꯆꯣꯞꯂꯛꯈꯤꯅꯤ ꯃꯤꯍꯨꯟ ꯃꯇꯥꯗꯨꯒ ꯀꯤꯕꯨ ꯀꯤꯖꯩ ꯒꯣꯄꯥꯜꯁꯨ ꯆꯪꯂꯛꯇꯨꯅ ꯄꯣꯠ ꯆꯩ ꯂꯩꯔꯛꯄꯗꯨ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯗꯨꯅ ꯒꯣꯄꯥꯜ ꯍꯥꯏꯒꯤ ꯌꯥꯎꯅ ꯍꯥꯏꯔꯛꯏ ꯃꯥꯗꯤ ꯆꯤꯡꯈꯩꯒ ꯂꯥꯡꯂꯦꯟꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯊꯣꯛꯂꯛꯄꯅꯤ ꯀꯗꯥꯏꯅꯣ ꯏꯃꯧꯕꯣ ꯑꯩꯗꯤ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯒꯦꯅꯦ ꯏꯃꯧ ꯃꯁꯛ ꯎꯅꯤꯡꯉꯤꯅꯦ ꯊꯥꯕꯂꯩ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯁꯥꯎꯖꯤꯟꯅꯩ ꯅꯆꯥꯅꯨꯄꯥꯗ ꯍꯪꯉꯨ ꯑꯩ ꯈꯪꯗꯦ ꯃꯃꯥ ꯅꯪꯀꯣ ꯍꯅꯨꯊꯪꯗ ꯌꯥꯝ ꯆꯣꯞꯄꯛꯈꯤꯅꯤ ꯃꯤꯍꯨꯟꯗꯣ ꯈꯔ ꯈꯔ ꯐꯥꯊꯕ ꯇꯝꯃꯨ ꯕꯤ ꯄꯣꯈꯥꯏꯔꯒꯅꯦ ꯁꯤꯅꯤ ꯊꯥꯕꯂꯩ ꯐꯠꯇꯕ ꯅꯠꯇꯦ ꯃꯆꯥ ꯃꯇꯤꯛ ꯆꯥꯗ꯭ꯔꯤ ꯌꯨꯝ ꯄꯥꯟꯕ ꯌꯥꯈꯤꯔꯣꯏ ꯁꯦꯜ ꯊꯣꯛꯄ ꯊꯕꯛ ꯑꯃꯇꯪ ꯇꯧꯔꯗꯤ ꯈꯟꯖꯕꯒꯤꯅꯤ ꯒꯣꯄꯥꯜ ꯊꯥꯕꯂꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯉꯥꯡꯁꯤꯡꯒꯤ ꯃꯅꯥꯛꯇ ꯑꯝꯇ ꯆꯪꯉꯨꯆꯣ ꯁꯦꯠ ꯆꯥꯅꯕ ꯐꯤꯔꯣꯟꯒ ꯑꯃꯠꯇ ꯄꯤꯕꯤꯔꯨꯆꯣ ꯅꯤꯁꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯨꯡꯉꯣ ꯆꯧꯕ ꯍꯦꯟꯖꯥꯡꯁꯦ ꯊꯣꯡꯅꯕ ꯇꯧꯁꯤ ꯆꯥꯛꯇꯤ ꯂꯣꯏꯔꯕ꯭ꯔꯥ ꯂꯣꯏꯔꯦ ꯄꯥꯕꯨꯡ ꯍꯦꯟꯖꯥꯡꯁꯦ ꯑꯩ ꯊꯣꯡꯂꯒꯦ ꯏꯆꯥ ꯃꯇꯤꯛ ꯆꯥꯗ꯭ꯔꯤ ꯈꯜꯂꯨꯕ ꯑꯩ ꯋꯥ ꯈꯪꯗꯕ ꯇꯥꯔꯦꯅꯦ ꯇꯧꯔꯤꯁꯦ ꯊꯥꯕꯂꯩ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯐꯤꯔꯣꯜ ꯈꯔ ꯂꯧꯊꯣꯛꯂꯒ ꯂꯥꯡꯂꯦꯟꯕꯨ ꯐꯤ ꯍꯣꯡꯍꯜꯂꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯥꯅꯤꯜ ꯏꯅꯨꯡꯉꯥꯟꯕꯤꯅ ꯇꯧꯈ꯭ꯔꯤꯕ ꯃꯑꯣꯡꯗꯨ ꯃꯤꯠꯃꯥꯡꯗ ꯎꯔꯛꯄꯒꯨꯝ ꯇꯧꯔꯛꯏ ꯍꯧꯈꯤꯕ ꯀꯌꯥ ꯅꯤꯡꯁꯤꯡꯗꯨꯅ ꯇꯁꯨꯜꯂꯛꯏ ꯉꯁꯤꯁꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯤ ꯑꯩꯅ ꯍꯥꯏꯕꯁꯦ ꯅꯪ ꯌꯥꯅꯤꯡꯗ꯭ꯔꯦ ꯁꯤ ꯅꯠꯇ꯭ꯔꯥ ꯐꯔꯦ ꯐꯔꯦ ꯑꯩ ꯉꯁꯤꯗꯒꯤ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ ꯗꯥꯅꯤꯜ ꯑꯗꯨꯏ ꯅꯠꯇꯦ ꯑꯩꯕꯨ ꯂꯥꯟꯅꯁꯨ ꯂꯧꯒꯅꯨ ꯌꯥꯔꯦ ꯃꯈꯥ ꯇꯥꯔꯅꯨ ꯂꯥꯛꯑꯣ ꯊꯦꯡꯂꯦ ꯆꯠꯂꯁꯦ ꯗꯥꯅꯤꯜ ꯑꯁꯥꯎꯕꯗꯣ ꯍꯥꯟꯅ ꯑꯝꯇ ꯐꯥꯊꯈꯣ ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯔꯨꯕꯁꯦ ꯑꯔꯦꯝꯕ ꯇꯥꯔꯦ ꯉꯁꯤꯗꯤ ꯗꯥꯅꯤꯜ ꯍꯌꯦꯡ ꯏꯃꯥ ꯍꯣꯏꯅ ꯈꯪꯂꯛꯑꯒ ꯌꯥꯝ ꯁꯥꯎꯅꯤꯌꯦ ꯑꯗꯨꯒꯤꯅꯦ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ ꯑꯩ ꯇꯥꯕ ꯄꯥꯝꯗ꯭ꯔꯦ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯣꯇꯦꯜꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯊꯥꯅꯤꯜ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯒꯥꯔꯤꯒꯤ ꯁꯣꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯏ ꯗꯥꯅꯤꯜ ꯅꯪ ꯑꯝꯇ ꯁꯥꯎꯈꯤꯅꯨ ꯑꯩꯅ ꯍꯥꯏꯕꯁꯦ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯊꯥꯅꯤꯜ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ ꯀꯌꯥ ꯐꯨꯟꯒꯠꯂꯛꯇꯨꯅ ꯈꯨꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯆꯦꯛꯀꯤ ꯋꯥꯜꯗꯨꯗ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯊꯤꯟꯖꯤꯜꯂꯤ ꯃꯈꯨꯠꯇꯨ ꯏꯅ ꯄꯨꯡꯂꯨꯞ ꯂꯨꯞꯄꯤ ꯏꯅꯨꯡꯉꯥꯟꯕꯤ ꯄꯥꯈꯠꯅ ꯗꯥꯅꯤꯜ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯝꯇ ꯇꯣꯛꯑꯁꯦ ꯊꯥꯅꯤꯜ ꯏꯅꯨꯡꯉꯥꯟꯕꯤꯒꯤ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯇꯨꯅ ꯄꯦꯟꯗꯕꯗꯨ ꯇꯞꯅ ꯐꯥꯊꯖꯩ ꯏꯅꯨꯡꯉꯥꯟꯕꯤ ꯄꯥꯈꯠꯄꯅ ꯃꯁꯥꯗꯨ ꯏꯊꯛ ꯊꯀꯠꯂꯤ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯕꯦꯛꯇꯒꯤ ꯍꯦꯡꯀꯔꯆꯤꯞ ꯂꯧꯊꯣꯛꯇꯨꯅ ꯊꯥꯅꯤꯜꯒꯤ ꯁꯣꯛꯂꯤꯕ ꯃꯈꯨꯠꯇꯨ ꯄꯨꯟꯁꯤꯜꯂꯤ ꯏꯅꯨꯡꯉꯥꯟꯕꯤ ꯊꯥꯅꯤꯜꯒꯤ ꯑꯄꯨꯗꯨ ꯄꯨꯟꯁꯤꯟꯕ ꯂꯣꯏꯕꯒ ꯃꯈꯨꯠꯅ ꯃꯃꯥꯏꯗꯨ ꯈꯨꯝꯖꯤꯜꯂꯒ ꯀꯞꯂꯛꯏ ꯊꯥꯅꯤꯜ ꯇꯞꯅ ꯅꯥꯎꯕꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯦ ꯑꯔꯦꯝꯕ ꯇꯥꯔꯗ꯭ꯔꯥ ꯗꯥꯅꯤꯜ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇꯤꯌꯦ ꯏꯃꯥ ꯄꯥꯕꯨꯡ ꯍꯣꯏꯅ ꯈꯪꯂꯛꯑꯒ ꯑꯩꯕꯨ ꯃꯃꯥ ꯑꯣꯏꯕ ꯀꯩꯁꯨ ꯄꯥꯝꯂꯣꯏꯌꯦ ꯀꯔꯤꯒꯤ ꯄꯥꯝꯂꯣꯏꯗꯧꯔꯤꯕ ꯌꯦꯛꯊꯣꯛꯅꯕꯁꯨ ꯅꯠꯇꯦ ꯌꯨꯝꯊꯪꯅꯩ ꯍꯥꯏꯕꯇꯅꯤ ꯅꯣꯏꯒ ꯑꯩꯈꯣꯏꯒ ꯁꯥꯒꯩ ꯄꯨꯟꯕꯁꯨ ꯅꯠꯇꯦ ꯌꯨꯝꯊꯪꯅꯩꯗꯨꯗꯤ ꯅꯥꯎꯕꯤ ꯌꯥꯔꯦ ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯗꯤ ꯑꯩ ꯀꯩꯁꯨ ꯐꯣꯔꯁ ꯇꯧꯔꯣꯏ ꯊꯦꯡꯈ꯭ꯔꯅꯤ ꯆꯠꯅꯕ ꯇꯧꯔꯁꯤ ꯊꯥꯅꯤꯜ ꯂꯦꯞꯈꯠꯂꯤ ꯏꯅꯨꯡꯉꯥꯟꯕꯤ ꯊꯥꯅꯤꯜꯕꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ ꯊꯃꯣꯏꯗ ꯀꯅꯥ ꯈꯪꯗ ꯂꯥꯠꯇꯨꯅ ꯊꯝꯂꯤꯕꯅꯤ ꯏꯅꯨꯡꯉꯥꯟꯕꯤ ꯍꯧꯒꯠꯇꯨꯅ ꯊꯥꯅꯤꯜꯗ ꯇꯞꯅ ꯀꯣꯟꯁꯤꯟꯗꯨꯅ ꯃꯃꯣꯟ ꯅꯣꯛꯏ ꯊꯥꯅꯤꯜ ꯊꯃꯣꯏꯗ ꯍꯔꯥꯎꯕ ꯐꯥꯎꯔꯛꯏ ꯏꯅꯨꯡꯉꯥꯟꯕꯤꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯔꯛꯏ ꯏꯅꯨꯡꯉꯥꯟꯕꯤ ꯇꯞꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯗꯥꯅꯤꯜ ꯑꯩꯁꯨ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯥꯅꯤꯜ ꯏꯅꯨꯡꯉꯥꯟꯕꯤꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯏ ꯅꯪꯒꯤ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯗꯨꯅ ꯗꯗꯥꯒꯤ ꯊꯃꯣꯏꯁꯦ ꯄꯦꯟꯍꯜꯂꯦ ꯊꯦꯡꯈ꯭ꯔꯅꯤ ꯆꯠꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯑꯗꯣ ꯑꯩꯁꯦ ꯌꯥꯝ ꯅꯦꯝꯕ꯭ꯔꯥ ꯑꯗꯨ ꯍꯥꯏꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯏ ꯅꯦꯝꯃꯦ ꯇꯨ ꯑꯩꯒꯤ ꯂꯦꯡꯖꯨꯝꯗ ꯂꯩꯔꯦ ꯅꯪꯒꯤ ꯀꯣꯛꯁꯦ ꯑꯗꯨꯗꯤ ꯑꯩꯁꯦ ꯌꯥꯝ ꯄꯤꯛꯏꯀꯣ ꯗꯗꯥꯒꯤ ꯃꯆꯥ ꯇꯥꯔꯦ ꯑꯗꯨꯗꯤꯅ ꯑꯁ ꯏꯀꯥꯏꯖꯩꯌꯦ ꯌꯥꯝ ꯃꯁꯛꯁꯤꯒ
ꯌꯥꯅꯤꯡꯗꯕꯤꯒꯁꯨ ꯇꯧꯔꯤ ꯉꯁꯥꯏꯗꯤ ꯑꯐꯥꯎꯕꯤ ꯑꯣꯟꯗꯅ ꯑꯩꯉꯣꯟꯗ ꯂꯥꯛꯂꯛꯇꯅ ꯈꯨꯝꯃꯤ ꯑꯗꯨꯒ ꯙꯥꯅꯦꯜ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇꯤꯌꯦ ꯏꯃꯥ ꯍꯣꯏꯅ ꯉꯥꯡꯒꯗ꯭ꯔꯥ ꯇꯧꯕꯅꯦ ꯑꯩꯈꯣꯏ ꯃꯥꯗꯤ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯏꯆꯥꯗꯅꯤꯅ ꯑꯗꯨꯝ ꯍꯥꯏ ꯂꯩꯔꯕꯅꯦ ꯑꯦ 이마다 나나 하이독러브라 하이독되다 이마는 낭사 얌 누시 얌 점매 하이하이바 아스 아이디 하이독러브 칼로레 아이나 가사이 하우직 사오보다 만브라 에 하우직기도 사우지나리라 아이나 난 그이도게 yen게나 사우지나바네 이누간비 마밋 락톡라가 아이디 다 사오라 마리나 바카트나 아생바가 로이 하이독크레 아스 허이세 ꯊꯦꯡꯈ꯭ꯔꯅꯤ ꯄꯨꯡꯁꯦ 3 ꯇꯥꯔꯦ ꯂꯥꯛꯑꯣ ꯊꯥꯅꯤꯜ ꯃꯪꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯐꯝꯂꯤ ꯑꯣꯄꯔꯦꯁꯟ ꯂꯣꯏꯗꯨꯅ ꯗꯣꯛꯇꯔꯁꯨ ꯊꯣꯔꯛꯂꯤ ꯑꯣꯇꯤꯒꯤ ꯊꯣꯡꯗꯨ ꯍꯦꯛ ꯍꯥꯡꯇꯣꯔꯛꯄꯒ ꯋꯥꯈꯜ ꯇꯥꯔꯛꯏ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯗꯣꯛꯇꯔ ꯑꯁꯣꯛꯄꯒꯤ ꯐꯤꯕꯝꯕꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦ ꯑꯩꯒꯤ ꯀꯥꯗ ꯆꯠꯁꯦ ꯑꯀꯨꯞꯄ ꯋꯥꯔꯣꯜ ꯑꯩ ꯍꯥꯏꯖꯒꯦ ꯊꯥꯅꯤꯜ ꯗꯣꯛꯇꯔꯗꯨꯒ ꯌꯥꯝ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯊꯀꯠꯄ ꯀꯌꯥꯅ ꯂꯩꯇ꯭ꯔꯥꯗꯗꯨꯅ ꯌꯨꯝꯗꯁꯨ ꯄꯥꯎ ꯑꯃꯠꯇ ꯄꯤꯗ꯭ꯔꯤꯕꯅꯤ ꯁꯣꯝꯅ ꯄꯦꯁꯦꯟꯁꯤꯒꯤ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯃꯕꯨꯡꯁꯤꯡꯅꯤ ꯌꯨꯝꯊꯪꯅꯖꯕꯅꯤ ꯗꯣꯛꯇꯔ ꯑꯩꯅ ꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕꯤꯒꯅꯨ ꯑꯅꯥꯕꯁꯤ 100% 3 monthsꯇ ꯀꯤꯌꯔ ꯇꯧꯕ ꯉꯝꯒꯅꯤ ꯊꯨꯅ ꯌꯥꯡꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯤꯔꯛꯄꯒꯤꯗꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯈꯔ ꯊꯦꯡꯊꯔꯝꯂꯕꯗꯤ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯒꯅꯤ ꯊꯥꯅꯤꯜ ꯆꯃꯝꯅꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯗꯣꯛꯇꯔ ꯑꯩ ꯋꯥꯈꯜ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ ꯁꯦꯡꯅ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯃꯥ ꯍꯧꯖꯤꯛ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯑꯃꯒꯨꯝ ꯇꯧꯒꯅꯤ ꯍꯥꯏꯕꯗꯤ ꯍꯥꯏꯟ ꯕ꯭ꯔꯦꯟꯒꯤ ꯁꯔꯨꯛꯇ ꯑꯀꯟꯕ ꯁꯥꯐꯨꯗ ꯀꯔꯤꯒꯨꯝꯕ ꯑꯔꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯣꯝꯕꯒꯤ ꯃꯃꯤ ꯇꯥꯔꯤ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯄꯦꯁꯦꯟꯁꯤ ꯍꯥꯟꯅꯗꯒꯤ ꯗꯤꯄ꯭ꯔꯦꯁꯟ ꯂꯩ ꯃꯊꯟꯇ ꯎꯪꯕ ꯃꯤꯒ ꯄꯨꯅꯤꯡꯗꯕ ꯋꯥ ꯀꯌꯥ ꯉꯥꯡꯒꯟꯗꯕ ꯇꯧꯔꯝꯒꯅꯤ ꯗꯣꯛꯇꯔ ꯃꯗꯨꯗꯤ ꯀꯔꯝꯅ ꯂꯥꯌꯦꯡꯂꯒ ꯐꯒꯅꯤ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯤꯟꯕꯤꯈꯤꯅꯨ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯖꯈ꯭ꯔꯦ ꯑꯅꯥꯕꯁꯤ 3 monthsꯇ 100% ꯀ꯭ꯌꯣꯔ ꯇꯧꯕ ꯉꯝꯒꯅꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯑꯉꯥꯡ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯂꯩꯒꯅꯤ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯍꯧꯈꯤꯕ ꯅꯤꯡꯁꯤꯡꯗꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯋꯥꯈꯜ ꯈꯜꯂꯛꯀꯅꯤ ꯃꯥꯅ ꯄꯥꯝꯖꯕ ꯈꯨꯗꯤꯡ ꯊꯨꯡꯍꯟꯕ ꯃꯄꯨꯛꯅꯤꯡ ꯍꯔꯥꯎꯍꯟꯕ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯔꯤ ꯂꯤꯕꯤꯕ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯑꯩꯅ ꯏꯔꯤꯕ ꯍꯤꯗꯥꯛꯁꯤꯡꯁꯦ ꯆꯥꯡ ꯅꯥꯏꯅ ꯄꯤꯖꯕꯤꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯗꯣꯛꯇꯔ ꯗꯣꯛꯇꯔꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯤ ꯑꯃꯨꯛ ꯆꯠꯆꯔꯒꯦ ꯊꯥꯅꯤꯜ ꯏꯅꯨꯡꯉꯥꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯏꯅꯨꯡꯉꯥꯟꯕꯤꯒꯤ ꯃꯃꯥꯏꯗ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ ꯇꯞꯅ ꯅꯨꯡꯁꯤꯅ ꯁꯣꯜꯂꯤ ꯗꯗꯥꯒꯤ ꯃꯆꯥ ꯊꯥꯅꯤꯜ ꯏꯅꯨꯡꯉꯥꯟꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯃꯊꯃꯣꯏꯗ ꯑꯄꯦꯟꯕ ꯐꯥꯎꯖꯩ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯅ ꯃꯍꯥꯛ ꯀꯅꯥꯕꯨꯁꯨ ꯅꯤꯡꯁꯤꯡꯉꯨꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯔꯤꯡ ꯑꯃ ꯈꯤꯡꯂꯛꯏ ꯐꯣꯟꯗ ꯂꯥꯛꯄꯗ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒꯨꯝ ꯇꯧꯏ ꯉꯁꯥꯏ ꯃꯈꯩ ꯌꯨꯝꯗ ꯄꯥꯎ ꯄꯤꯗ꯭ꯔꯤ ꯍꯥꯏꯕ ꯅꯤꯡꯁꯤꯡꯂꯛꯏ ꯐꯣꯟꯗꯨ ꯄꯥꯏꯈꯠꯇꯨꯅ ꯋꯥꯔꯤ ꯁꯥꯅꯩ ꯇꯧꯔꯛꯂꯤꯕ ꯐꯣꯟꯗꯨ ꯃꯃꯥꯒꯤꯅꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯏꯃꯥ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯇ ꯌꯥꯗꯗꯅ ꯆꯠꯂꯦ ꯃꯔꯥꯡ ꯇꯧꯕꯗꯨꯗ ꯍꯥꯏꯔꯝꯗ꯭ꯔꯦ ꯑꯩ ꯍꯣꯏ ꯐꯔꯦ ꯂꯥꯛꯅꯕ ꯇꯧꯔꯣ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯑꯦ ꯑꯍꯣꯏ ꯏꯃꯥ ꯂꯥꯛꯑꯒꯦ ꯑꯗꯨ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯊꯝꯃꯤ ꯁꯣꯝꯗꯁꯨ ꯁꯅꯥꯇꯣꯝꯕꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯂꯝꯗꯦ ꯃꯆꯥꯕꯨ ꯀꯥꯗ ꯂꯩꯔꯝꯗ꯭ꯔꯕꯗ ꯀꯔꯝꯅꯕꯨ ꯃꯤꯄꯥꯏꯔꯣꯏ ꯃꯄꯨꯔꯣꯏꯕꯗ ꯐꯣꯟ ꯇꯧꯗꯨꯅ ꯄꯥꯎꯗꯨ ꯍꯥꯏꯁꯤꯔ ꯈꯜꯂꯤ ꯑꯗꯨꯕꯨ ꯆꯠꯈ꯭ꯔꯤꯕ ꯊꯕꯛꯇꯨ ꯑꯔꯨꯕꯅꯤ ꯈꯟꯅ ꯍꯥꯏꯔꯨꯗ꯭ꯔꯦ ꯃꯆꯥꯅꯨꯄꯥ ꯁ꯭ꯀꯨꯜ ꯆꯠꯈꯤꯕꯗꯁꯨ ꯍꯜꯂꯛꯂꯦ ꯇꯧꯐꯝ ꯈꯪꯗ ꯑꯗꯨꯝ ꯀꯞꯇꯨꯅ ꯂꯩꯔꯦ ꯃꯄꯥꯝꯂꯣꯝꯒꯤ ꯑꯍꯜꯁꯤꯡꯗ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯇꯥꯟꯖꯥꯗꯨꯗ ꯀꯣꯜ ꯑꯃꯁꯨ ꯂꯥꯛꯂꯤꯕ ꯀꯣꯜꯗꯨ ꯊꯥꯅꯤꯜꯒꯤꯅꯤ ꯐꯣꯟꯗꯨ ꯉꯥꯜꯂꯛꯄꯒ ꯁꯠ ꯄꯥꯏꯈꯠꯂꯤ ꯏꯕꯨꯡꯉꯣ ꯊꯥꯅꯤꯜ ꯀꯩ ꯂꯩꯔꯦ ꯏꯗꯣꯝꯆꯥ ꯅꯥꯎꯕꯤꯗꯣ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯁꯅꯥꯇꯣꯝꯕꯤ ꯀꯞꯂꯤ ꯈꯧꯔꯥꯡꯕꯅ ꯂꯩꯇꯥꯔꯝꯗꯦ ꯅꯥꯎꯕꯤ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ ꯅꯣꯏ ꯀꯥꯏꯗ ꯂꯩꯒꯦ ꯖꯦꯅꯤꯝꯁꯇ ꯂꯩꯌꯦ ꯑꯩ ꯋꯥꯔꯤꯗꯣ ꯏꯗꯣꯝꯆꯥꯒ ꯎꯅꯔꯒ ꯐꯖꯅ ꯍꯥꯏꯔꯒꯦ ꯁꯅꯥꯇꯣꯝꯕꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯐꯣꯟꯗꯨ ꯊꯝꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯂꯤ ꯗꯣꯛꯇꯔꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯏꯅꯨꯡꯉꯥꯟꯕꯤꯁꯨ 30 minutes ꯃꯇꯨꯡ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ ꯏꯅꯨꯡꯉꯥꯟꯕꯤ ꯃꯆꯤꯟꯗ ꯆꯣꯏꯔꯣꯜ ꯂꯣꯟꯕ ꯍꯧꯔꯛꯏ ꯏꯃꯥ ꯀꯥꯏꯗ ꯂꯩꯒꯦ ꯃꯃꯤꯠꯇꯤ ꯄꯥꯡꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯃꯆꯥ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯁꯦ ꯗꯗꯥ ꯁꯤꯗ ꯂꯩꯌꯦ ꯏꯅꯨꯡꯉꯥꯟꯕꯤ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯂꯛꯂꯒ ꯏꯃꯥꯗꯤ
ꯍꯧꯖꯤꯛꯇ ꯑꯩꯕꯨ ꯀꯧꯔꯝꯕꯅꯦ꯫ ꯂꯥꯛꯑꯅꯤꯌꯦ ꯁꯦ ꯃꯤꯠꯇ ꯐꯖꯅ ꯑꯝꯇ ꯄꯥꯡꯉꯨ꯫ ꯄꯥꯕꯨꯡꯗꯤ? ꯄꯥꯕꯨꯡꯗꯣ ꯑꯩꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯛꯀꯦ ꯍꯥꯏꯔꯝꯕꯅꯦ꯫ ꯂꯥꯛꯑꯅꯤꯌꯦ ꯄꯥꯕꯨꯡꯁꯨ ꯁꯦ ꯗꯥꯗ ꯑꯝꯇ ꯌꯦꯡꯂꯛꯑꯣ꯫ ꯅꯪ ꯗꯥꯗꯥꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕꯣ? ꯏꯅꯨꯉꯥꯟꯕꯤ ꯈꯪꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯀꯣꯛꯇ ꯅꯣꯝꯃꯤ꯫ ꯊꯥꯅꯤꯜ ꯃꯤꯠꯂꯨ ꯄꯤꯔꯥ ꯆꯦꯅ ꯏꯅꯨꯉꯥꯟꯕꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤ꯫ ꯏꯅꯨꯉꯥꯟꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯥꯅꯤꯜꯗ ꯌꯦꯡꯂꯒ ꯁꯛ ꯌꯥꯝ ꯐꯖꯩꯌꯦ꯫ ꯊꯥꯅꯤꯜ ꯊꯃꯣꯏꯗꯨ ꯏꯄꯦꯟ ꯄꯦꯟꯗ꯭ꯔꯦ꯫ ꯏꯅꯨꯉꯥꯟꯕꯤꯅ ꯃꯥꯕꯨ ꯃꯁꯛ ꯈꯪꯕꯤꯗ꯭ꯔꯦ ꯈꯜꯂꯨꯕꯗ ꯑꯋꯥꯕ ꯀꯌꯥꯅ ꯄꯣꯠꯂꯨꯝ ꯑꯣꯏꯅ ꯀꯣꯛꯊꯛꯇ ꯊꯥꯡꯒꯠꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯐꯨꯡꯒꯠꯇꯨꯅ ꯂꯩꯔꯝꯕ ꯊꯃꯣꯏꯗ ꯄꯤꯔꯤꯕ ꯆꯩꯅꯥꯗꯨ ꯆꯩꯅꯥꯀꯣꯜ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯣꯟꯗꯨꯅ ꯇꯥꯔꯛꯂꯤ꯫ ꯏꯅꯨꯉꯥꯟꯕꯤ ꯀꯩꯝꯇ ꯅꯆꯨꯡꯗꯅ ꯃꯀꯣꯛ ꯑꯅꯥꯕꯗꯨ ꯄꯥꯏꯗꯨꯅ ꯀꯣꯛꯁꯤ ꯌꯥꯝ ꯆꯤꯛꯑꯦ꯫ ꯂꯩꯔꯝꯃꯣ ꯑꯩ ꯗꯣꯛꯇꯔ ꯀꯧꯔꯨꯒꯦꯀꯣ꯫ ꯏꯅꯨꯉꯥꯟꯕꯤ ꯊꯥꯅꯤꯜꯒꯤ ꯈꯨꯗꯥꯡꯕꯨ ꯍꯥꯏꯐꯦꯠ ꯌꯥꯟꯗꯨꯅ ꯆꯠꯈꯤꯅꯣ ꯅꯪ ꯌꯦꯡꯒꯦ ꯌꯥꯝ ꯐꯖꯩꯌꯦ꯫ ꯊꯥꯅꯤꯜ ꯏꯅꯨꯉꯥꯟꯕꯤꯒꯤ ꯃꯑꯣꯡꯗꯨꯗ ꯍꯦꯟꯅ ꯃꯩꯆꯥꯛ ꯍꯥꯞꯂꯔꯦ꯫ ꯑꯃꯨꯛꯁꯨ ꯏꯅꯨꯉꯥꯟꯕꯤ ꯊꯥꯅꯤꯜꯕꯨ ꯀꯧꯔꯛꯏ꯫ ꯃꯁꯛ ꯐꯖꯕ? ꯊꯥꯅꯤꯜ ꯗꯣꯛꯇꯔꯅ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯀꯩ ꯍꯥꯏꯒꯦꯅꯦ ꯃꯆꯥ? ꯏꯅꯨꯉꯥꯟꯕꯤ ꯃꯀꯣꯛ ꯑꯆꯤꯛꯄꯗꯨ ꯄꯥꯏꯗꯨꯅ ꯍꯧꯒꯠꯀꯦ ꯇꯧꯏ꯫ ꯍꯧꯒꯠꯀꯦ ꯍꯥꯏꯔꯣ? ꯁꯦ ꯗꯥꯗꯥ ꯉꯥꯛꯄꯤꯒꯦꯁꯦ꯫ ꯊꯥꯅꯤꯜꯅ ꯉꯥꯈꯠꯇꯨꯅ ꯏꯅꯨꯉꯥꯟꯕꯤ ꯐꯝꯕꯣꯏ ꯍꯤꯞꯄꯣꯏ ꯇꯧꯗꯨꯅ ꯕꯦꯗꯁꯤꯠꯇꯨꯗ ꯍꯤꯞꯄꯤ꯫ ꯏꯅꯨꯉꯥꯟꯕꯤ ꯗꯣꯛꯇꯔꯅ ꯊꯥꯈꯤꯕ ꯍꯤꯗꯥꯛꯇꯨꯅꯔ ꯈꯪꯗꯦ ꯃꯁꯥꯗꯨ ꯈꯤꯇꯪ ꯀꯟꯈꯠꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯁꯅꯥꯇꯣꯝꯕꯤꯁꯨ ꯂꯥꯛꯂꯦ꯫ ꯑꯀꯨꯞꯄ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯂꯤꯔꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫